ꯑꯩꯈꯣꯏꯅ ꯄꯤꯁꯟꯖꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕꯒꯤ ꯃꯃꯤ ꯑꯃ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯦ JAC ꯑꯁꯤꯅ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯩꯈꯣꯏ ꯆꯪꯖꯟꯕ ꯍꯧꯖꯔꯒꯅꯦꯕ ꯑꯩꯈꯣꯏ ꯑꯥꯒꯁꯀꯤ ꯗꯦꯠ 3 ꯑꯥꯒꯁꯀꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ 3ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ 48 ꯑꯋꯥꯔꯁ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯖꯔꯒꯅꯦꯕ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 19ꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯈꯥꯡꯉꯕꯣꯛꯇ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯈꯥꯡꯉꯦꯝꯕꯝ ꯅꯤꯡꯉꯣꯜ ꯃꯥꯏꯕꯝ ꯑꯣꯡꯕꯤ ꯁꯃꯤꯇꯥ ꯗꯦꯕꯤ ꯋꯥꯏꯐ ꯑꯣꯐ ꯃꯥꯏꯕꯝ ꯑꯖꯤꯠ ꯁꯤꯡ ꯇꯦꯛꯁꯝ ꯊꯧꯕꯥꯜ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯅ ꯀꯧꯖꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯅꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕ ꯇꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯏꯟꯁꯤꯗꯦꯟꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣই JAC ꯑꯃ ꯁꯦꯝꯖꯈꯤ ꯍꯥꯏꯔꯤꯕ JAC ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣই ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯑꯩꯈꯣꯏ ꯑꯏꯕ ꯆꯦꯔꯣꯟ ꯍꯥꯏꯕꯗꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯩꯈꯣই JACꯒꯤ ꯁꯥꯏꯠꯇꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯈꯨꯠꯁꯤꯟꯅꯖꯈꯤ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ JACꯒꯤ ꯁꯥꯏꯠꯇꯒꯤ ꯗꯤꯃꯥꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤ ꯗꯤꯃꯥꯟꯒꯤ ꯋꯥꯔꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁ ꯒꯣꯔꯃꯦꯟꯠꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯇꯕꯒꯤ ꯃꯃꯤ ꯑꯃ ꯍꯧꯖꯤꯛꯁꯦ ꯇꯥꯔꯦꯕ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯃꯗꯤ ꯀꯦꯟꯗꯜ ꯂꯥꯏꯇꯤꯡꯅꯆꯤꯡꯕ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯖꯒꯥ ꯀꯌꯥꯗ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯈꯤ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯠꯒꯤ ꯁꯥꯏꯠꯇ ꯏꯇꯥ ꯇꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏ JACꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯖꯈꯤꯕ ꯑꯩꯈꯣꯏ ꯗꯤꯃꯥꯟꯁꯤꯡ ꯑꯩꯈꯣꯏꯅ ꯄꯤꯁꯟꯖꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕꯒꯤ ꯃꯃꯤ ꯑꯃ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯃꯁꯤ ꯏꯁ ꯔꯤꯌꯦꯂꯤ ꯑꯟꯐꯣꯔꯆꯨꯅꯦꯠ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯁ꯭ꯇꯔꯣꯡꯂꯤ ꯀꯟꯗꯦꯝ ꯋꯤ ꯑꯥꯔ ꯚꯦꯔꯤ ꯁ꯭ꯇꯔꯣꯡꯂꯤ ꯀꯟꯗꯦꯝ ꯇꯨ ꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯒꯤ ꯁꯥꯏꯠꯇ ꯃꯁꯤ ꯑꯩꯈꯣꯏ ꯑꯆꯧꯕ ꯀꯟꯗꯦꯝ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯖꯩꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ JAC ꯑꯁꯤꯅ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯩꯈꯣꯏ ꯆꯪꯖꯟꯕ ꯍꯧꯖꯔꯒꯅꯦꯕ ꯑꯩꯈꯣꯏ ꯑꯥꯒꯁꯀꯤ ꯗꯦꯠ 3 ꯑꯥꯒꯁꯀꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ 3ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ 48 ꯑꯋꯥꯔꯁ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯖꯔꯒꯅꯦꯕ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯤꯡꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯒꯣꯔꯃꯦꯟꯠꯅꯁꯨ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 19ꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃ ꯑꯄꯤꯛꯄ ꯃꯆꯥꯁꯤꯡ ꯍꯨꯟꯇꯣꯛꯂꯒ ꯂꯩꯈꯤꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯦꯕ Masi same case, masigi case asigi mamangda. Before this case, we have seen many of time like this incidents will happen, but government will not taking any action to the doctors, nurse staff for their negligence and careless. Kari kita magta government hariba doctors sing nursing makoigi thawai da makoigi careless oiba makoigi negligence sing duda kari kita magta government action log dribono. It's too much. Masi yam hinmaleba. ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯠ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯁꯃꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯇꯁꯦꯡꯅ ꯗꯣꯛꯇꯔꯁꯤꯡꯒꯤ ꯑꯁꯣꯏꯕꯅ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯅꯔꯁꯁꯤꯡꯒꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯄ꯭ꯔꯨꯞ ꯑꯦꯟ ꯑꯦꯚꯤꯗꯦꯟꯁ ꯂꯩꯕ ꯋꯥꯐꯝꯅꯦꯕ ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯝꯗꯤ ꯕꯤꯐꯣꯔ ꯗ ꯑꯣꯄꯔꯦꯁꯟꯒꯤ ꯃꯃꯥꯡꯗ ꯃꯗꯨ ꯃꯥꯒꯤ ꯀꯟꯁꯔꯟ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔꯁꯤꯅ ꯃꯍꯥꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯁꯃꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯉꯥꯡ ꯎꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯥꯒꯤ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯅꯣꯂꯦꯖ ꯑꯃꯠꯇ ꯊꯝꯈꯤꯕ ꯂꯩꯇꯦꯕ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯅꯠꯇ꯭ꯔꯒꯅ ꯄꯦꯁꯦꯟ ꯃꯁꯥꯗ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ XYZ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯄꯔꯦꯁꯟ SGS ꯇꯧꯔꯤꯕ ꯃꯥꯒꯤ OT ꯇꯧꯔꯤꯕ ꯗꯣꯛꯇꯔꯁꯤꯅ ꯍꯥꯏꯔꯤꯕ ꯄꯦꯁꯦꯟ ꯑꯁꯤꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗ ꯃꯗꯨꯒꯨꯝꯕ ꯃꯍꯥꯛꯀꯤ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯦꯜꯊꯤ ꯑꯦꯟ ꯋꯦꯜꯗꯤ ꯑꯣꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯋꯥꯐꯝꯅꯦꯕ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯒꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯗꯣꯛꯇꯔꯁꯤꯅ ꯏꯐ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔꯅ operation asibu mai pakna torma taragadi nupi masa asi siroiba how can she die mahak matokram simno ba operation mai paklaba nupi masa amabu matokram siduino ba maduna takpadi this is the mistake of the doctors masi doctor gi mistake ne ba mistake ni masa gi asoi ne ba masi proof ne masi evidence ne ba masi ai tan haibnate masi manipur da iba fifals kudi mangna mipung kudi mangna ton ba jaga mafam kya dagi apagi public sing public ki side gi higher perform neba masi akoina su khamam thoeba doctor sing su khamam thoi amadi mai leina department sing su government ki side su khamam thoeba patient amabu operation to buda sibai basi operation na du success oi dai basi masi proof and evidence neba masi example neba after the operation da su by chance if kari gumba operation tu mai fa ena khalatsi adu iba taragadi matau karam nupi msa to sidrino ba
doctor singi pes adu nurse singi madugi staff sing numito duty toriba madugi numito duty toriba puna maki asoiba makoi negligence amadi makoi careless oiba thawongduna siba natrakna doctor aduna patient adu operation tabu matamda mai fakte haibasti masi example ni masi proof evidence ne masi am nuaite ta sen harabada masi makhatana akogi manipur haiba akogi lamdam masida harok liba iche chansing amadi mama bikya gi punsibu yamna aruba tangka amada yoksal laba haina khali mamang thok tasu akoina sungba problem asi mam makoi thokre adu government gi side gi masi action asi iro log da bagum toiba doctor sing na khale makoi mindset da makoi na khali bisi operation si mai paktre but sorry have wise lore mistake have lore have wakhala makoi da lere makoi da kai ma penalty mata leite ro government side gi if nang na kai ma operation adu da mai fakta ba patient adum lai thiba nang gitar gadi doctor haiba natraga mari leina ba madu da scenery ba bim pung khudi mak tabak ta gi terminate ta guni haiba masi gi system jam tang thambira gadi masi JAC gi side ta gi su yam na nuai jagani khali maram di tungi horgli ba ise ichal singi punsi maibel singi punsi bu kan na bagi namta amadi apagi manipur si gi apagi population si hankak na bagi namta ayang haijaba JAC gi side ta gi haijaba ba famni adu makha tarak pada yang hygienic wafam di JAC sati hygienic wafam di aroi bada JAC sati ki thamjaki ba akoi tawjaki ba demand hai bitare akoi pisan jagi ba memorandum adu de yaw ki ba akoi demand sing adu thabak oin onthor pasi akoi achu bada pamje hoji phaba government ki site gi pisan jaki ba akoi memorandum adu gi demand sing thabak oin onthor tabagi mami ma tari basi yari ma khai government ki site gi government initiative lor kanda akoi mai labor department sing initiative lor kanda akoi tobam thokpa akoi piri ba ngathori ba incident asi ga mai leina na JAC ki site gi thangkali ba demand sing asi thabak oin onthor piro kari gumba thabak oin onthor tab taragadi akoi na thangjanjari ba step asi dagi hen akan ba mongda akoi step yam da kan ba mongda akoi hen asong iho makoi manipur da leriba CSO sing amadi tongan ba club organization gi miho sing amadi tongan ba my bel singi maya pai my bel singi singa loiner kanda akoi asong khongjang ama hena samsalak pa yai ha bofam simtang ai government ni pun akoi nang asi JAC na lorai ba khongjang asi akoi gi 48 hours sigi balla sida iramdam haidi Thoubal district ki area da leibiri ba imai bel ahlaman satra naharon club sangsan amadi Diver Association Kangu sing mayam sinasu aikoi sogan minasi hok haiba wafam asi JAC gi site gi ai samak JAC gi chairman ama oina ai miyamda wafam asi thamjari loina na hairiba asigumlaba numit nini gi bal asida aikoi gi praja singna adukimati awana kitang khangminaraga achumba wayan porangna bagi damakta aduga bansida aikoi anha yek de bakarama amadi adugi mari leina basing adudi akoi konthok jagani aduga loina na Thoubal district da leibiriba khwai punamangna asigumlaba hairiba akoigi achumba justice porangna bagi damakta honajariba khongjang asida praja punamaksu saruk yabiyu haiba wafam asi